ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯈꯔ ꯑꯗꯨꯝ ꯆꯨꯝꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯒꯤ ꯂꯥꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯇꯥꯔꯛꯑꯒꯁꯨ ꯑꯗꯨꯝ ꯐꯅꯕꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯑꯐꯕ ꯑꯣꯏꯅꯕ ꯑꯗꯨꯝ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯈꯤꯇꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯑꯒꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯒ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯏꯁꯥꯁꯤꯗ ꯉꯥꯛꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯕꯒꯤ ꯑꯩꯅ ꯁꯨꯝ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯈꯔ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯌꯦꯡꯖꯕꯅꯦ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯄꯗꯤ ꯉꯝꯗꯦ ꯁꯨꯝ ꯁꯤꯁꯤꯅ ꯁꯨꯝ ꯌꯦꯡꯉꯒꯗꯤ ꯏꯁꯥꯗ ꯈꯤꯇꯪꯗꯤ ꯈꯪꯕ ꯑꯗꯨꯅ ꯌꯦꯡꯖꯕꯅꯦ ꯑꯗꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯤꯇꯪ ꯏꯁꯥꯁꯤꯗ ꯁꯨꯝ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯧꯅ ꯈꯤꯇꯪ ꯈꯪꯅꯅꯕ ꯌꯦꯡꯖꯕꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯐ ꯐꯠꯇꯗꯣ ꯏꯁꯥꯗ ꯈꯤꯇꯪ ꯅꯣꯂꯦꯖ ꯍꯥꯟꯅ ꯂꯩꯅꯅꯕꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜꯁꯤꯗ ꯊꯕꯛꯁꯦ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔꯅ ꯈꯟꯖꯥꯟꯅꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯟꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒꯁꯨ ꯆꯠꯐꯝꯁꯦ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯏꯕ ꯁꯦꯟꯁꯤꯅ ꯏꯃꯨꯡꯗ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯗꯕ ꯂꯥꯛꯄꯒ ꯆꯠꯄꯒ ꯑꯗꯨꯝ ꯑꯣꯏꯕ ꯁꯦꯟꯒꯤ ꯑꯋꯥꯕ ꯑꯣꯏꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒꯁꯨ ꯑꯗꯨꯝ ꯂꯩꯕ ꯈꯤꯇꯪ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯑꯣꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯔꯒꯁꯨ ꯃꯣꯠ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯃꯥꯅ ꯈꯟꯕꯅ ꯑꯃ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯟꯒꯤ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯏꯃꯨꯡꯗ ꯈꯤꯇꯪ ꯈꯟꯕ ꯋꯥꯠꯄ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯇꯧꯕ ꯊꯕꯛꯇꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯒꯁꯨ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯊꯕꯛꯁꯦ ꯏꯁꯥꯁꯤꯗ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨꯝ ꯁꯤꯁꯤꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯔꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯈꯤꯇꯪ ꯇꯧꯅ ꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯩ ꯏꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯕꯤ ꯑꯃ ꯂꯩꯕ ꯍꯩꯅꯕꯤ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯆꯥꯕꯃꯛꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯩ ꯏꯁꯥꯁꯤꯗ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯕ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯁꯤ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ ꯑꯗꯨꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒꯁꯨ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯀꯥꯏꯅꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯀꯥꯏꯅꯈ꯭ꯔꯕꯗꯣ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯗꯣ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨꯈꯤꯇꯪ ꯃꯣꯠ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ
ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ, ꯌꯥꯝꯅ ꯍꯣꯠꯅꯅꯤꯡꯕ, ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯊꯧꯅꯥ ꯂꯩꯅ ꯐꯖꯅ ꯇꯧꯕ ꯉꯝꯕ, ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯇꯧꯕ ꯉꯝꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯤ ꯑꯣꯏꯕ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯒꯤ ꯑꯗꯨꯝ ꯃꯍꯩꯗꯣ ꯑꯗꯨꯝ ꯐꯪꯕ, ꯊꯕꯛ ꯑꯩꯅ ꯁꯨꯕ ꯅꯣꯝꯃꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯐꯕ ꯂꯥꯛꯄ, ꯑꯐꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯅꯤꯡꯉꯤꯕꯗꯣ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯟꯕ ꯅꯤꯡꯕꯗꯣ ꯑꯗꯨꯝ ꯑꯣꯏꯕ, ꯑꯩꯅ ꯑꯐꯕ ꯑꯃ ꯈꯜꯂꯦ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯂꯥꯛꯄ, ꯑꯩꯅ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯦꯅ ꯈꯜꯂꯁꯤ, ꯑꯗꯨ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯥꯛꯄ, ꯑꯗꯩ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯀꯦꯅ ꯈꯜꯂꯁꯨ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯗꯨꯝ ꯂꯥꯛꯄ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯥꯛꯄ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯄ, ꯑꯩꯅ ꯐꯅ ꯇꯧꯔꯦ ꯑꯗꯨꯝ ꯐꯅ ꯂꯥꯛꯄ, ꯐꯠꯇꯅ ꯇꯧꯔꯦ ꯑꯗꯨꯝ ꯐꯠꯇꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯕ, ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ, ꯑꯩꯅ ꯈꯟꯕ ꯅꯤꯡꯕ ꯑꯗꯨꯝ ꯊꯨꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯜꯂꯦ, ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯜꯂꯦ, ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒꯁꯨ ꯊꯕꯛ ꯇꯧꯕꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯈꯜꯂꯁꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯉꯝ ꯇꯥꯟꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯤꯃꯗꯤ ꯂꯣꯏꯗꯕ ꯌꯥꯗꯦꯅ ꯈꯟꯕ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯨꯔꯦꯅ ꯈꯜꯂꯁꯤ, ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯁꯤꯗꯩꯅ ꯁꯤꯐꯧꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ, ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯑꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯕ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ, ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯜꯂꯤ, ꯑꯗꯒꯤ ꯍꯣꯠꯅꯕ ꯀꯜꯂꯒꯁꯨ ꯏꯁꯥꯁꯤꯗ ꯈꯤꯇꯪꯗꯤ ꯁꯥꯎꯒꯜꯂꯦ, ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯕꯃꯛꯇ ꯑꯣꯏꯔꯣ, ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯡꯅꯔꯛꯄꯗ ꯑꯣꯏꯔꯣ, ꯑꯩꯅ ꯈꯤꯇꯪꯗꯤ ꯑꯗꯨም ꯁꯥꯎꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯈꯤꯇꯪ ꯏꯁꯥꯁꯤꯗ ꯏꯒꯣꯁꯨ ꯈꯤꯇꯪ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯈꯤꯇꯪ ꯏꯁꯥꯁꯤꯗ ꯃꯣꯠ ꯆꯥꯟꯅꯗꯕ, ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ, ꯋꯥ ꯈꯤꯇꯪ ꯂꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯋꯥ ꯂꯣꯠꯅꯕ, ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯋꯥꯁꯦ ꯐꯣꯡꯗꯣꯛꯅꯗꯕ, ꯈꯤꯇꯪ ꯃꯅꯨꯡꯗ ꯂꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯣꯏꯔꯣ, ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯣꯠꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯕ, ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ, ꯃꯁꯥꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏ꯫ ꯑꯗꯨꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ꯫
ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯇꯥꯔꯦ. ꯁꯦꯟꯒꯤ ꯑꯋꯥꯕ ꯈꯤꯇꯪ ꯂꯩꯅ ꯇꯥꯔꯦ. ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯕꯒꯨꯝꯕ, ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯟ ꯑꯩꯉꯣꯟꯗ ꯇꯣꯟꯕ, ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯁꯦ ꯃꯤꯉꯣꯟꯗ ꯇꯣꯟꯕ, ꯑꯗꯨꯝꯕꯒꯤ ꯂꯩ. ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯩꯕ, ꯃꯊꯥ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯁꯦꯟꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯂꯩ. ꯑꯗꯨꯒ ꯁꯦꯟ ꯆꯠꯐꯝꯁꯦ ꯑꯗꯨꯝ ꯂꯩꯕ, ꯁꯦꯟꯁꯦ ꯆꯠꯐꯝꯁꯦ ꯑꯗꯨꯝ ꯂꯩꯕ. ꯑꯗꯨꯒ ꯁꯦꯟ ꯁꯨꯕ ꯅꯣꯝꯕꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯇꯕ, ꯁꯦꯟ ꯆꯠꯐꯝꯅ ꯑꯗꯨꯝ ꯂꯩꯕ, ꯇꯧꯔꯨꯕꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ. ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯋꯥꯈꯜꯁꯤꯗ ꯏꯁꯥꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤꯔꯥ ꯅ ꯈꯟꯕ. ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯊꯥꯗꯣꯛꯑ ꯆꯠꯂꯁꯤꯔꯥ, ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡꯁꯦ ꯈꯟꯕꯗꯨꯗ ꯏꯁꯥꯁꯦ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯅꯤꯡꯗꯕ, ꯂꯣꯏ ꯊꯥꯗꯣꯛꯑ ꯆꯠꯂꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕ. ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯕ ꯐꯥꯎꯕ ꯏꯁꯥꯁꯤꯗ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯛꯑꯦ. ꯍꯥꯏꯗꯤ ꯁꯦꯟꯁꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯨꯔꯒꯁꯨ ꯅꯣꯝꯃꯒꯁꯨ ꯁꯦꯟꯁꯦ ꯐꯪꯉꯒꯁꯨ ꯐꯪꯉꯤꯕ ꯁꯦꯟꯗꯨꯗꯒꯤ ꯍꯦꯟꯅ ꯆꯠꯄ. ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕ, ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ. ꯊꯕꯛ ꯑꯃ ꯁꯨꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯛꯁꯟꯕ. ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯩ ꯍꯦꯟꯅ ꯑꯊꯨꯕ ꯑꯃ ꯂꯥꯛꯁꯜꯂꯦꯅ ꯈꯜꯂꯁꯦꯕ. ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯁꯤ ꯊꯕꯛꯁꯤ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯑꯗꯨ ꯑꯃꯨꯛꯁꯨ ꯇꯧꯕ. ꯑꯗꯩ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯕ. ꯑꯗ ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯏꯁꯥꯁꯤꯗ. ꯑꯗꯩ ꯁꯦꯟ ꯂꯥꯛꯑꯒꯁꯨ ꯂꯥꯛꯏꯕ ꯁꯦꯟꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯐꯝ ꯂꯩꯕ, ꯁꯦꯟ ꯇꯨꯡꯕ ꯉꯝꯗꯕ, ꯁꯦꯟꯒꯤ ꯃꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅꯕ ꯆꯩꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯄ. ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯌꯥ ꯈꯟꯗꯕ, ꯁꯦꯟꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯃꯣꯠ ꯆꯥꯟꯅꯗꯕ, ꯄꯥꯎ ꯐꯥꯎꯅꯗꯕ, ꯅꯨꯡꯉꯥꯏꯅꯗꯕ, ꯈꯤꯇꯪ ꯁꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯁꯦꯟꯒꯤ ꯃꯔꯝꯅ khitang ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ, ꯃꯣꯠ ꯆꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ, ꯈꯪꯅꯧ ꯍꯥꯏꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ. ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯅ ꯁꯤ ꯌꯦꯡꯕꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥ ꯍꯥꯏꯕꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ.